Bajang tabir khoi pumna po image TV taramna okchabga loinana Rajesh Kumar na khurumjari ngasigi maroiba pauda Manipuri Literacy Society gi kunthane palak suba apok kumon numit pangthokre numit tarani chathagadaba course education program ngasidagi hodokre amasung you legalize tawgi mayokta ngasisu singjamai kaithelda wakat mi famkhre mapungwe pau lobirasi Tongan ba atopa culture amadi mafam singi literature nainadana aikoi gi literature gi thak khangbangam loi lamdam si culture amadi literature gi pukai yokhat pada aikoi amatta oina punsinba mathautai haina saknairba theater director amadi chorus repertory theater gi chairman Dr. Ratan Thiamna phungdokre wapamasi Manipuri Literary Society Imphal gi kuntrani palak suba opok numit amadi Mana Lanthopoi Tharamda Saruk Yaduna Phungdokhibani Jawaharlal Nehru Manipur Dance Academy gi Auditorium Hall da ngasi pangthokhiba thoram aduda Manipur University gi former Vice Chancellor Hidang Mayum Nanda Kumar Sharma Manipuri Literary Society Imphal gi President Nomaithem Kiran Kumar yauna tongan ba maru oiba miyoi sing amadi lamdam asigi aibi singna saruk yakhi pangthokhiba thoram adugi saruk ama oina literature gi pukaida saknairaba lamdam asigi tongan ba aiba mapalda Manipur Literary Society Imphal na tongan ba donors singi makhad piba kumja lisingani kumathoi gi award sing lanthokuna ikai khumnaki Makhatana Dr. Ratan Thiamna phongdokhibada lamdam asigi culture amadi literature gi pukai chawkhatli haina laurabasu akhoi masel gi marakta machui tabagi mami tabagum tawri isaina isai gi painting gi magi thokpa haiba wakhalon asi thadoktuna culture amadi literature yokhatpada akhoi amatta oina punsinduna thodang lowba mathautai tongan ma mafam amadi culture singi literature nainadana akhoi gi literature gi leiriba thak khangba ngamloi Lyric khakta pangida ibagi mahut akhoi gi fongliba literature lyric singi phibam kari karamba thakta leiribagi yengba tangai fade haiba wafam sing thamduna makha takhi tradition bayama phongthelra ima yum oibani maduda tumbani himan akhoi mayam bu yokatna adu imai namai se imam mari nungai ke yang bada karena itu orang beragam itu kantham kanti kanan laga imam hasilnya itu rindu actually culture se karena itu sangat rindu itu yang sahabat wahang oidi adana yang nenek itu terkali actually bentuk priadi bentuk di soy bentuk itu kan wali hanya tiga tahun ini aduga mahal kan pada ini Imphal West District ki Wangoi da leiba Wangoi Football Association na sinduna namitarani chathagadaba course education program ngasidagi hodokre wahangbam irrigation enterprises Wangoi na sponsor tawduna Jathariba Thoram Aduda Manipur gi tongan ba district singdagi lakpa coach Taranipana saruk yaki Wangoi gi Iboton Memorial Association da hodokkiba training gi ngasi ahanba numitta Assam gi Numligarh da leiba NRL Football Association gi AFC instructor Soibam Ekendrana coach singda tongan ba hiram kayada takpi tambiki ngasidagi horiba thoram adugi matangda WAFA Wangoi gi president Wahangbam Jadumanina Thorum Asi Club Asina Football Masanabu Yokatuna Apaba Sanaroi Kaya Leptana Putorok Naba
hotnaba adugi manungsana pangthokpani training asina coach singda matamga chunaba makhalgi knowledge sing piduna coach singna amuk sanaroi singbu nikthina takpi tambibasu ngamlagani amadi thorom asina referee amadi player amasung coach singi marakta yamna toina pamdaba thodok sing thokpa adusu soidana hantanba ngamlagani loinana club asina mamangda ISL gi player manga yauna sanor kya puthokpa ngamkiba adugumna makhata na sup maming leraba sanor kya leptana puthokna ba honakhigani haiki player singina professional player oina lakpa ngamkiba targeti function leiri sidagi hena pagatpa mong lakhiba targeti oina thajabada number 1 laibaki mingchat haibadum leiri number 2 professional among family pashadu professional machine hinkalingi mati modigi pashadu manipuri damutadi source of income manipur income hengakadai thajaba sigal Manipur lengak na yu legalize tawkhibagi khongthang handokna naba coalition against drugs and alcohol kadana khongjang changsinba lepalaitri ngasi su singjamai kaithel phambi singna nongmagi sintha leptuna kadagi thomi amadi imalup singa loinana wakat phamduna lengaki khongthang handokna naba demand tawkre amromda singjamai kaithel phambi singna seminar khanduna wakat mifam phamnanaba thorang tauringaida singjamai police ki kangbu ama laktuna phamnanaba phak amadi semyana phagatuna purure kaina thangda kaithel phambi amadi ima ibel singna taksilakpadagi police na pururaba semyana amadi phak thilak khrab matungda wakat mifam makha chathaki wakat mifam aduga mari leinana saruk yakiba nupi samaj gi president imati s ramani na haikibada yu haiba mayai kab sinjak asina kunaida maru oina nupi angang singda chauna chaitheng piduna laklibani thohan hingdaba thodok watok kaya lakpadagi lamdam asigi nupi singna sahi kontrag mamangdagi nisaban haiduna haudoktuna yu thingbagi khongjang changsinduna lakpani adubu kunai amagi mirol kaya manghalliba mayai kab sinjak yubu legalize tawduna lengakna warep lawkhiba asimak laibak thibani maram aduna lengakna athubada yu legalize tawbagi khongpham asi handokpiu haiki Women Helpline 181 Manipur amasung BMMU Thawal City Block MSRLM na sinduna ngasi Thawal District ki Wangbal Lamboithong Laikolda 16 days of activism against gender based violence campaign pangthokpaga loinana saruk yareba singda sanitary napkin singsu free da yanthokri social welfare department na supported tawduna Unite Activism to End Violence Against Women and Girls Cyber Team the Pangthokiba Thoram Aduda Women and Child Rights Activists Drangam Khalingna Holistic Empowerment of Women and Gender Based Violence Cyber Hiram Sida Wangangki Amasung PMBJP gi channel partner Jun Haikuzamna Objective and Benefits of Pradhan Mantri Bharatiya Jana Aushadhi Pariyojana haiba hiram sida wangangki thoramga mari leinana Thobal City Block ki Block Mission Manager ke thotngamlana haikibada gender based violence ki program asi November 15 dagi hauraga December 12 fawba asida pangthokadabani program asina nupi oibi singidamak tadi yamna kanai aikoina khangbada khangdaba mayam amasu ngasigi wangangloi singna hairammi masigidamak thagatli haiki Masi aikoina pangthoiba district khuding da chatlaga 16 days fortnight campaign on domestic violence against women. Asi chatharakpase from 25th November dagi haurabani. Koina district khuding chatlaga aikoina nupi singse kamaina aikoi sai thang da kamaina empower tawgadra aikoi si kamaina aikoi thang recognize tawbasi maru aye aduga aikoi thang empower tawbasi maru aye haibigi yamna campaign achawba mani akoina khangisida akoigi domestic violence haiba kanda akoina physically torture tawba khakna khalaga leirami adu natai adu khakna natana akoida physical violence natana akoida emotional violence aduga mental violence tawba makai so akoida violence oibani haibadu akoigi ngasigi program sila aga nupi mayamna su khangba ngame haibadu haini
Jiribam District Police की SDPOT Inawi Singh MPS amadi OC Haigruzam Devan Kishore Singhana Lusingba Police की टीम अमना ngarang numidang waram Jiribam gi Kalinagar da drive chathabada yamlaba DIC liquor amadi yu sungnanaba masak sing phat pangamkre hari phagalaba yu amadi yu sungnanaba masak singa loinana yu sunglamba mioi sing ngasi ayuk Jiribam Police Station da Pamising mamang da puthok laba matung da yu amadi yu sungnanaba polam singdu JMC gi dumping place da puduna phumjillagani hari hawalakli banharul singbu afaba lambi da lamjingnaba empowering youth cyber hiramda nomui oiba awareness program ama pangthokpaga loinana sports amadi academic line da mai palaklaba mahiroi singbu okpagi thorum amangasi thanga SC gi ithing khunjawda leiba mitin sanglen da pangthokre Ithing Sendra Pari Mamom Loop Ithing na Sinduna ngasi pangthokkiba thorum aduda Ithing Khunjaugi member AM Kunjabihari Ithing Sendra member B M Sikandar Ithing Sendra Pari Mamom Loop ki founder M Indrajit Moirangsa special contractor social scientist Dr Dhanabir Laisram Sanalebak Pausagi editor in chief Hemanta Ningomba social activist Dr Ais Gitazen na athoiba mithunglen oina saruk yakhi ngasigi okpagi thorum aduda MPSC 2016-2022 batch ki mai palaklaba P Rakesh Chan Singh New Delhi da pangthokkiba 5th Indian International Taekwondo Championship 2022 gi gold medalist Alex Morangthem amasung canoeing and kayaking sports event medal lawraklaba sanaroi singni State asigi oina lakadoriba municipality local self government amadi autonomous district council gi mikhalda Aam Aadmi Party AAP gi oinasu candidate thadoktuna mikhal thengnanaba sem saba lore haina AAP gi activity coordinator Bishwanath Thingnamna phongrokli wafam asing asi AAP na national political party ama oina saphonglakpagi nungaiba phongrokpaga mari lenana ya school da leiba AAP office da pamisinga unawada mahakna phondokhibani Bishwanath na makhataduna AAP na Delhi municipality election da sitchani ga yankai gi manungdu chama kunthra mari phangduna lisang sitna namthaba ngamdana lairakpa BJP bu maithiba pibagi achouba maipakpa amani masida natana Gujarat ki mikhal asidasu BJP ga lamba tauba ngamlakpa asi party asigi wakhalon amadi lengak miyamna pamba horakle takpani haina phondokhi ngasi laibak asigi state kayada party asigi maru hunduna mapung marai faba lengak semgatpa horakle masina takpadi BJP amadi masiga manaba party singi politics laibak asida marai chaithar le takpani chanjau paiba paripuri gi rajniti miyamna yaraktabasi laibak asida achumba amadi asengba chatpa lengak amadi apamba wakhal miyamda pokpa horakle takpani haina mahakna thamki AAP bu matamna national party ama oina sakhanglakpa bu thagatpa phonglok laduna party asina education health amadi infrastructure chawkhatnanaba lepa leitana hotna khigani haina mahakna makha taki Fighting Sauraba Adum Lava Laiba Asida Misam Praza Miyangi Hingbagi Hak Hingbagi Unsigi Mama no Magi Lekha Tarak Pagum Akoin Uri Asigumba Lekha Tarak Liba Misam Praza Miyangi Hakku Mataga Langak Pai Basing Amadi Sakti Lego Kayana Nuaini and Kaliba Adumba Wakalon Ase Aam Aadmi Party Nangasidi Bharat tagi maru phungno muthaklaga democracy gi wahantok leiba adugumba miyang gi oiba leiga ama Bharat purapa haibase Aam Aadmi Party gi adugumba wakhaloni Maitei Huyen Lalong Sintam Sanglen Sajal Academy Singtham Laikai branch likhat ki bagi kunipan subom pokumon palan thorom ngasi pangthokre hobom marak Singtham Laikai da leiba academy asita pangthok ki ba thorom aduda kairau kendra gi MLA Laurembom Rameshwar saruk yakhi baga loyana Universal Friendship Organization gi chief organizer oiramba laikhidraba Rajkumar Manisanagi mitamgi maikum MLA na hangrukhi baga loyana UFO gi effect su singkhatki amadi laikhidraba UFO gi chief organizers da Manipur da leiriba tongan ba UFO gi battalion dagi
lakpa members singna saruk yaduna ikai khumnabasu uthi universal peace and love to make a world without war haiba khongthang ga loinana lingkhat kiba academy lamdam asida lairiba amadi miyamna amato oina lepminaduna apunba manipur maitar baki saktam asi ngakminasi haina paujel su piki masai chena sida yam maru oina dana haibiram basi pithimgi itias to mai huyan lalungi maramda ya takwiram ba point manga thongna aduga aroi bada hajening mana maitri baki ning thiraba wari mang khidarma amuk hanna marik chumba maning tamba maitri ba amasiam na widama akuba meng thalokuna abakpa universal oibo wakalon kanbiduna maitri gi amatta ngarba nupagi thaudang ni kanna saruk yabiu haiba wajagi wahai sigi makata koi ngasi mitai laloi mayam si punsanjara kanda wajagi kungul libo na maitri baki arang ba maning tamba maitri baki korang na widama koi amato na we are standing still for the sake of this fatherland haiba koi herali project watchma underga koi masigi panon si aise Chaliba sahi sigi November tang kuntra da kakching ning thole kai da Congress office wangbal thawbal da mathau toramba masagi anaba amadagi manung matam chadan laikhidraba BDF khetrimayum jitan gi mafamda ngasi SP thawbal Jogeshchandra Hawbijam IPS ki mityeng makada district asigi BDF Welfare Association gi thomi sing loinana DHQ Thawal gi store OC Ice Devendra amasung cashier PS Hembana laikhidraba asigi yumda chatuna laikhidraba gi mafamda awabu phongdopaga loinana lupa lakh ani gi senpham su district BDF welfare fund gi kaithoktuna laikhidraba BDF asigi loinabi khetrimayum ongbi anjana da kusinakre laikhidraba BDF asigi loinabi amadi pikliba machanupa ama amadi machanupi ama laihori Ningsingbay district asigi BDF welfare association na district asigi BDF ama asi anatholak pada welfare fund gi senpham kaithoktuna leptana SP Thawal gi mityeng makhada mateng pangduna laklibani makhata na state government nasu khara hena mijeng changbiduna matam sigat chunaba honorarium hengat pirabadi BDF sing amadi makhogi imung manunggi miyoi sing marek mahau thokpa punsi amada hingjaba ngamgani haina association gi maikeidagi lenga asigi pukning aroibada singchilakli Indo-Myanmar Friendship Gate number 2 mayada ngasi ayuk pung tara tabada miyoi ama siduna lairamle police tagi phangba pau gi matung inna hairiba miyoi adu drug sabadagi overdose da siba oiramgani hairi asiba hakchang more police na lokat luraba tungda masak maming khangbangam khre nupa adugi maming thangsuan mang jau sahi nifutaret paldai village near sajik tampak tagini mahaki asiba akchang adu masanupana lokre hari hokiwa December ahumda Thawal district ki higher secondary school da class 6 ta tamlibi sahi taramatoi khaktangarbi nupi macha amabu phamlalui haibagi maralda hokiwa December 3 dagi Thawal women police ki custody da lerakpa laisram chinglen khomba ngasi special court pokso Thawal na judicial custody da remand pirba matung da jail da thajen khre amromda rapist laisram singlen khomba ngasi court ta puthokani haiba pau da higher secondary school gi mahiroi sing amasung hairok part 3 dagi lakpa ima ibel kayana Thawal court mamang da laktuna rapist singlen khomba bel da thadokpa yaroi chinglen khomba sibgi cherak pigidabni mahiroi singi punsi kallu nupi gi punsi kallu haiba kholau lauduna khongjang changsinki Tarama palak suba ASEAN Art Biennial ngasi Bangladesh ki Prime Minister Sheikh Hasina na hangdokre tha ama chathagadaba art show asi Bangladesh Silpakala Academy BSN Sinbani Bangladesh tagi artist samaga nifumapal yauna lebak samaga taramari tagi artist chartered katarani thoigi artwork chartered katarani thoi utli painting prints photographs installation performance art sculpture amasung new media na singba exhibition pangthokani hari home and displacement haiba thimda numit nini gi oiba seminar amasu sili Bangladesh amadi atai lebak kayadagi art critics jury amasung observers kyasu seminar asida saruk yagadori Bangladesh Silpakala Academy dagi master artist nipuni thoigi painting singsu utkani hari aroibada maro e pau amuhanna Manipuri Literacy Society gi kunthane palak suba apok kumon namit pangthokre
नुमित तरानी चथगदबा कोर्स एजुकेशन प्रोग्राम ngasi haudokhre amasung yu legalize tawgi mayokta ngasisu singjamai kaithelda wakat mifam hamkhre ngasi gidamakta di paudam pijab mata solution jare miyang tabiru khwai puna pu amuka hanna khurumjari